India da houseik fawda COVID-19 laisat tagi laikhidaba apun ba mioi lakh aniga lising yangkhai mari henkrai laisat asina soan khiba apun ba masingsu crore aniga lakh kuntra humda henkrai Musalman itin inaw singi Idul Fitr tholam na lakbada Manipur Chief Minister N. Birena miyam da yai papauzel pirakli. Amadi haukiba pung marigi manungda Bihar ki tungan ba district ni Panda Braza tabada miyoy tara mga laikhidre mapan amana asok apan nangkre. Kurumzari Times of Manipur gi nungthil ge pau meeting tabiri ba singba Bidyapati na tarab okchari meyam da mapung iba pau pizza dringai mangoi na hauzik malem gi oina achauba laisat ama oiriba COVID-19 gi anisubo web tagi ngak thokna ba face mask uppa mioi amaga gi marakta physical distancing thamba yamna toina khutsa sengna hamdok pana chingba aikhoi khuding makna pangthok paga loinana sahi tarani pangi mathakta lairiba loinana sahi nipu mangagi mathakta lairiba mepum khuding makna singnasu manak nakpa hospital singda soidana chatpiduna vaccine kapthok piu haina TOMTV gi maikai degi miyamda appeal tawjari hauzik mabung oiba pau India da hauzik phawda COVID-19 laisat tagi laikhidaba migi basing lakh aniga lising yangkhai mari henkrai laisat asina soan khiba apun ba masingsu crore aniga lakh kuntra humdo henkrai mioi crore amaga lakh marfutara mari henbana laisat asidagi phagalakrai Manipur gi oina su ngarang khakta da mioi 736 nauna positive oiba thengna khiba galoinana positive case masing lising kuntra taret ka supna kuntra taruk yaure si khiba apun ba masingna chamnga kuntaruk yaukrai Anisuba COVID-19 gi web ki sai thengna kham thengna wahan baga loinana containment zone da laiba miyam gi nongmada sangdraba yadraba potlim sing angam mateng pangba chatpa amadi laiba satpada laingakna yarga de athingba khara komthok piu miyam gi seba mapung phan biu haina LJP state unit ki general secretary su oiriba social worker Kundrakpam kanba maitaina dabi tawkhrei wafam singasi lamsang esigi manung chana leiba lamdeng awang laikai mana ingkhol santipur awang potsangbam dingri amadi mayang langjing tamangi containment zone gi manung da leiba yumthong singda chana thaknaba potlam sing khushina bagi khongsat amada ki aids kanba maitaina phongdokhibani Musalman isil inaw singi Ramzan thalo selakpaga iroinana Idul Fitr thoramna lakpada Manipur gi Chief Minister N. Birena miyamda yai papauzel pirakli hauzik thengnariba COVID-19 gi laisat asina maram oiduna yariba makai SOP ngakna satpiduna thoram asibu pangthok piu haina Chief Minister N. Birena appeal tawrakli nakalamaramda Agriculture Minister O Lukhoi ngasi nimit asina lakpada Muslim isil inaw singda yai papauzel pirakli Islam lining chatpa mioi singi khwaidagi chawba kumai ama oiriba Idul Fitr na lakpada maikai kayadagi yaifa pausal pinarakle Imphal iski urup khunau da laiba da urup khunau youth club ki president Saha Nawazna club asigi mahut sinduna senglaba kumai asna lakpada yaifa pausal pirakle cherol amada Nawazna hai COVID-19 laisat asi maru phangna muthatnaba mapugi maphamda thauni baga loinana hauzik laina asina naduna awaba mayoknariba mioi khudingmak phagalakpu oirasanu Laibak thibadagi laina asna laikhidaba singsu mapugi mafamda ingna chikna laiba oirasanu haina cherol aduna makhatari Manipur Pradesh Congress Committee MPCC amasung United Development Organization anina tongan na thadorakpa cherol singdasu hayeng pangthokadoriba Idul Fitr gi thoramna lakpada miyamda yafa pausal pinarakli Kangpokpi SC Community Home Isolation Center ngasi Sadar Hills District BJP office ta hangdokhrei thauramadu da Kangpokpi SC gi hanagi Minister MLA Nemcha Kipgan BJP Manipur Pradesh ki
प्रभारी अभय कुमार गिरी डीसी सदार हिल्स डिस्ट्रिक्ट हेल्थ एंड फायर सर्विस की मियोइसिंगसु सरुक याखी कम्युनिटी होम आइसोलेशन सेंटर हांगदोकपगी थौरंगा मरी लेना श्री अभय गिरी ना हाई कोविड की अनिसुब वेब असिना मणिपुर की मियामदा अचौब सैथेंग अमा पीरी लोइनना चिरबा तानफम असिदा बीजेपी की वाकर सिंगना कथोकपगा लोइनना अकनबा लांथेंग अमा संगसिनबा मथौ तारी बीजेपी की सेवाही संगठन हाइबा पांदमगा लोइनना लान असि पुन्ना थेंगनमिनबा मथौ तारी नेमचा किबगेन हाई कांगपोकपी एसिगी मनुंगदा लेरिबा कोविड-19 थेंगननबा सेमखिबा पार्टी असिगी टास्क फोर्स यूनिट सिंगना जात बिजात धर्मगी खेनबा लेतना मियोइबा खुनागी मतेंग पांगबियु हाइना अपील तौखी मियामना गवर्नमेंटना थंबा एसओपी ngakna chatpiyu haina so nemcha kibgena appeal tauki ngasi kangpokpida hangliba center asigidamak ambulance ama athuba matamda pinaba mahaki maikaidagi hotnagani haina so magna thajaba pikhi lamlai esigi manung sanba lamlai da miyoi ni pan positive oibadagi containment zone lauthokraba imung tara taret sejang da miyoi ama covid na maram oiduna leikhidabagi containment zone lauthokraba imung tara homdoi yangang pokpida miyoi ama positive oibadagi containment zone lauthokraba imung anida BJP Manipur gi state council members oiriba covid second web fighting task force lamlai mandal gi chairman khongban tabam ibom chana chana thaknaba polom sing mateng pangkhre thoram aduda task force ki convener e Amit Kumar, COVID Awareness and Enforcement Committee की chairperson A Jamini BJP lamlai की General Secretary L Syam Nachingba मियोय कियाना सरुक याखी तुंगदा इबोमसागी युमदा BJP State Executive Member ओइरंबा CS सैताभामाना लेखिदबगा मरी लेनना मिनिट अनि तुमिना लेप्तुना अवाबा फोंगदोखी थवरंगा मरी लेनना KS इबोमसाना फोंगदोखिबदा SI सैताभामाना पार्टी गिदमक लवरंबा थौदांग सिंथाबदा लोइबा नाइरोइ माकी थवाइना मपुगी लेकोलदा इंगना चिकना लेरुनबा अवाबा फोंगबगी थौरम असि सिनबनी अमरमदा हौजिक फावदा लमलाई केंद्रदा मियोय कुंट्रा पॉजिटिव ओइख्रे अनि लेखिद्रे कंटेनमेंट जोन ओइन इमुंग चामगा तारामाथोय लाउथोख्रे अवाबा ताराबा इमुंग खुदिमक अंगamba mateng pangkhre haina ibomsan haiki Waiton Gram Panchayat की प्रधान पुखरम्बम सुरबलागी मियेंग मखादा पंचायत असना कोनबा मफमदा कंटेनमेंट जोन ओइना लाउथोकलबा मफम सिंगदा चाना थकनबा यावना नोंगमदा संगद्रबा याद्रबा पोलम सिंग तेंगबांगबगी थबक लेप्तना चथरी तेंगबांगबगी पोलम खुसिनबता नतना पॉजिटिव ओइरबा सिंगल लोइनना तिनरंबा सिंग कंट्रैक्ट ट्रेसिंग तौदुना टेस्ट तौथोकनबगी थबकसु अदुमक चथरी ngasi तेंगबांग पोलम सिनबा अमदि चिंगनबा मियोय सिंगदा सिंग टेस्ट तौनबा थबक पाइखटपगा मरि लेनना प्रधान पी सुरबलाना सिंगनबा सिंग टेस्ट तौथोकनबा टेस्ट तौफम फावब चटनबा गारी लेतबा सिंग अदो वाइटोन मखा लेकाइदगी लैतान थेम प्रकाशना मसागी गारी पुथोकतुना मियामगी दमक खलगा टेस्ट तौफम फावब थिनबगी थबक चथरी मी पुथोकपो सिन तौबदा सिजिनगदबा PPE न चिंगबा पोटलम कया मतम मतमगी ओइना पंचायत की माइकैदगी अदुमक पीरी लुरबा तानफम असिदा थवाई खुबाकता हापतुना फ्रंटलाइन वर्कर अमा ओइना थबक तौरिबा सिंगी लेंगा की माइकैदगी मखोइगी दमक तौफम थोकपा थबक सिंग तौबियु हाइना अपील तौरकपगा लोइनना तमथिरबा कोविड-19 गी लाइसत थेंगनबदा ngasi hayeng ngairaga leibagi matam natte haiki लैतान थेम प्रकाश हारिबे इसा असिना यामना खोगी थमोय चाउना हजिक कोविड पेंडेमिक असिदा कोविड फ्रंटलाइन वर्कर अमा ओइना चोंथोपिरदुना अमसुंग महाक असिबु खोय वाइटोन ग्राम पंचायत की साइटगिसु कोविड फ्रंटलाइन वर्कर अमनि हाइना सखंगजबग लोइना महाकना सुगुंबा ह्यूमैनिटेरियन सर्विस तौरिबा असिदा मियाम पुनमंगसु मतेंग पांगबियो अमसुंग कोविड सी थेंगननबा होनबदा असुगुंबा थौदांगसिंग असि यामना मरु ओय अमसुंग गवर्नमेंटसु सिगुंबा हजिक लेकाय लेकायदा कोविड सी हेंकलकलिबा असिदा गवर्नमेंटसु सिगुंबा अखोयगी खुंगंगी लमदा थबक तौजरिबा वॉलंटरी थबक तौजरिबा सिंग असिसु मियंग चंगबिदुना मतेंग पांगबिनबा हाइजरी हौखिबदा मेंबर तारा मरीदगी हौदुना मसागे अनाबा अमना मरम ओइदुना यारिपोक विष्णुनहा अवांग लैकाइदगी थौनाउजम धर्मेंद्रगी मचानुपा थौनाउजम लंचेनबा हौजिक हौजिक अरुबा फिबमदा लायेंग सथदुना लैरी मचागी होटनबदा लंचेनबगी ममा मापा यामना निंगबा काइनिंगाय ओइबा फिबम अमा मायोकनरी सोशल मीडिया दा थागलपा पाउसिंदगी येनिंगथा फेस बुक ग्रुपना कंगलैपाक अस्त पुन्ना हिंमिनरिबा आइखोय मसेन अमत्त ओइना अंगम मतेंग पांगनदुना पुन्ना अमत्त ओइना नुंगसिनना हिंमिनबगी वाखलोंदा ग्रुप असना लिंखतखिबा चाही अमा फारकपगी थरुमगी मनुंग चनंगसी
थौदाम लंचेनबगी लायेंबदा मतेंग ओइननबा अंगंबा सेल ओइना लुपा लिसिंग तरा मतेंग पांखी लोइनना हौजिक लेबाकी ओइरिबा फिबम असिदा मियामना लाइना लाइसत असिदगी सेक्शन बियु आइखोइ पुन्ना लाइना असि मालेम असिदगी मुथतपदा अंगंबा मतेंग पांगबियु हाइना ग्रुप असिगी एडमिन नुंसी निंगथौजाना फोंदोखरे मखाराबा पाउ बिजद्रिंगेदा ब्रेक अमतंग लौजरी Siri Siri Gaurachandraya Nama Purba Shramdai Khoi Khwaibu Konbiramba Moirang Them Babasana Singna Magi Nungsizaraba Imung Manung Sagai Natai Marup Mapang Khwai Pumnamak Puthadoklamlaga Haukiba Tang Taruk Tha Manga Lisingani Kunmathoi Ing Sajibugi Kunmangani Panba Sagol Sel Namita Sri Guru Gi Kripadagi Be Solaga Sri Krishna Banka Bihari Chatyanada Zaiba Nam Phangzaduna Brindaban Prapti Oikrei Lakliba tang taramapan tha manga lisingani kunmathoi ing kalen ki taret nipan ba yumsa kaisa numita chira usob din thokle namina sida leikidraba Vaishnav ki atma santi ki damang ngamjaba bastu kharadang Sri Hari Sankritan ga loinana Sri Sri Gaurachandra Mahaprabhu ki charanda kachagadauri Upalakyasda Brahman Vaishnav Ahalaman Amadi Maru Mapang Khwai Khibikna Matam Chana Lengbiratuna Harinam Shravan Taubiranaba Patrana Nimantran Kachari Seba Phangzariba Singh Moirang Them Robin Singh Machanupa Kaithel Lakpam Ongbi Thoibi Devi Machanupi Mutum Ongbi Kiran Devi Machanupi Khuman Them Ongbi Chanchan Devi Machanupi Nongmai Them Ongbi Naucha Devi Machanupi Moirang Them Ibomcha Singh Machanupa Khuman Them Inaucha Singh Mamak Nupa Nongmai Them Sanatomba Singh Mamak Nupa Moirang Them Jiban Singh Machanupa COVID-19 pandemic ki kallaba safuna school college coaching center chingbasing thonglona khrabasu isa gi yumda ningthi jana tamba yaraba ahan bagi oina class 12 chemistry subject ki takpi tambi bagi lamda sangne experience leiraba oja sonamani na puthopi be application ngasima Google Play Store da changbiduna download tobi sonamani e-classes break ki matung na makhata pa pau bizari COVID ki anisaba web lak pagaloinena masigi sapu nanglaba khorai kendra ge tongan tongan ba mafam singda lakadoriba mikhalda merap oigadoriba khagokpam khambana chana thakna ba mateng sing leptana piri mahakna haujuk phawda anisaba web ki oina anisaba festa tongan tongan ba mafam tarani thoi hen bada nongmagi tangai phadana chang dabaya draba chana thakna ba problem sing mateng pangkhre anisaba fest ki oina chingkhai COVID-19 task force phaknung moirang kampu union club Paragon Club, North Eastern Library and Information Center, Sajep Makhalaikai, Kangla Sifai Youth Organization, Kangla Sifai, Eastern Youth Development Association, Top Khong Nangkhong, Thongam Laikai Mamang, Thongam Laikai Maning Ukrul Road, Social Standard Club, Nandebam Laikai, YSU Arambam Laikai, Kongkham Laikai, Amadi Puthiba Laikai, Pangai Road, Hairiba Mapam Sing Asida COVID ki Saitheng Panglaba Imung Kayada, Nomada Sangraba Yadraba Potlam Sing, Mateng Pangkibani. COVID-19 anisaba web ki saitheng phanglaba containment zone oina lauthok laba pukhau Terapur gi imung singda sana thaknaba potlam yauna nongmada sangraba yadraba potlam sing Northern Development Youth Club pukhau Terapurna yenthokre club asna thadorpa video amagi Amada club asika secretary na khutyak piduna thadorok pa cherol amana hai laikai asiki containment zone oina lauthok laba imung singda yenthokliba potlam sing asi assembly constituency asigi MLA TS Lokeswar gi mityeng makhada khundrakpam kendra development committee gi thaumi singna club asida sinarakpa potlam sing adoni laikai asigi miyoi khudingmana tamthireba laisat asibu ngakthokna naba matam matam gi oina laurakpa warip sing mapung phana ingani hairi
COVID-19 Task Force Ward number 9 Kaisamthong Esina Sinduna ngarang ward asigi manungda leiba miyamda laichet asidagi ngakthoknaba wakal tahanba gi pausal sandokpaga loinana khudong chadaba mayoknariba imungsingda chana thaknaba potlamsing yenthokre tengbang potlamsing yenthokpaga loinana tangai phadana miyamgi punsi kananaba vaccine kapthokpiyu haina Task Force ki maikaidagi miyamda apil tawki Thaubal District ki Lamding Higher Secondary School da hangdok liba COVID Care Center da isolation tawduna leiriba miyoi 19 da ngasi iten computerized eye testing and eye care center Thaubal na chana thaknaba potlam sing yauna mask hand sanitizer hand wash sanitizer na chingba potlam sing tengbang pikre Headquarter 21 Sector Assam Rifles amade IGR East ki mityeng makhada Zeribam gi kadam talada laiba 37 Assam Rifles na sinduna Tamenglong District ki COB Kaimai Village da COVID-19 awareness campaign ama pangthokre campaign na duda khunja chamag yankhai rom na saruk yakhi maru oina khunja singda COVID appropriate behavior vaccination amasung laukhat kadaba thaurang singi Madam Dasu awareness piki loinana medical staff singi phone number piduna makhata bahaksel gi madam da khangning balai rabasu call tawbiraktuna wari watai sanaduna khangba yanaba thaurang su tawki haina air na phongdorakli Haukiba pung kunmari asigi manungda Bihar gi tongan ba district nipan da Braja tabagi thaudokta miyoi 10 laikhidre amadi mapan namana asok apan nangkhre Med Department ki maikaidagi khanghalakpa amagi matung ina state asigi tongan ba mafam kaya da akhak arau yauna akan banong churabaya hairi maram asna mipung khoding makna yumdagi mapal thokpidana ba pautak pikre thokriba thaudok adugi matang da Bihar ki Chief Minister Nitish Kumar na laikhidraba imung da lupa lakh mari pinaba lauthokre masigi mathakta asokpa singdasu lemna layegna ba pautak pikre Ngasayuk pong kiba pause singi baroy ba pausing amagtang po na kami na si. Huyen Lanpao positive masing satruk humputaruk thengna kre tara taret sire covid ki miyam kanba ngamdre haiduna congress na prime minister da khanghan kre law and order gi fibam singtha na bayana fakat le governor pokna fam khwaidagi yamba oina mi satruk humputaruk positive oire nupi mari yauna tara taret laikhide mi chahum yankhai pan covid na badagi fakat ki manipur da covid 19 gi laisat lan thengna na ba congress na point ahum gi suggestion prime minister da thakre s saitabama amasung bizayum lembam laikhidre chief minister yauna maikai kya dagi awaba phongdok narakle Governor na air gi thabak singthakhay Sanga Express ahan ba oina pung kun marigi manungda mi satruk computer positive oire sibagi masing yambana ani suba oina mi tara taret laikhidre Naharol gi thaudang Nursing gi khang bakanba thauna aduna pandemic asi laksin bangam gani CM mioi satruk computer positive oire tara taret laikhidre Imphal East amsung West khaktada Jamri kulumdoi positive oikhi Itel Express Manipur tampak kuntak plan sire pung kun mari da mioi satruk computer positive oire tara taret laikhidre Rimsta nongmada oxygen cylinder chani humdrani pan seasonary Manipur da phamung lising ama leiba covid hospital sabina ba MPCC na PM da taksin kre Idul Fitr lakpada lup kya na yai pausal pirakli COPPK ga sign tawnikhiba agreement me kun fawbada handok u sana leibak Manipur gi miyam kham thengne cheksin nangai tan phom yore Manipur da record oina mioi chatruk computer positive oikre mioi tara taret laikhidre Manipur gi miyam gi punsi kan bina ba MPCC gi president Govindas na prime minister da haijakre tamu gi mafam ani da kapna bada Myanmar lanmi taramanga sire irai bak hospital da thomjin narakpana phamung phangdadabani oxygen watana ba Manipur gi mapan da gi pusilakli mioi tara taret sikre nauna mioi chatruk computer positive oire active case lising manga ga chani humdrani thoi yokre kobrugi puwari thainaba hotnaroi dabani ukal loisilakpada maroi ba pau amukhana pizari India da hauzik phawada COVID-19 laisat taki laikhidaba apunba miyoi lakh aniga lising yankhai mari henkre laisat asina suon khiba apunba masingsu crore aniga lakh kunthang do henkre
मुसलमान इसिन इनाउसिगी इदुल फितर थौरमना लाकपदा मणिपुर की चीफ मिनिस्टर एन बिरेन मियामदा याफा पाउजल पिरकली अमदी हौखिबा पुंग कुनमरीगी मनुंगदा बिहार के तोंगान डिस्ट्रिक्ट निपान दा ब्रजा ताबदा मियोय 15 लैखिद्रे मापन अमना असोक अपन नंख्रे हौजकेटी टाइम्स ऑफ मणिपुर पिजब नुंगथिल की पाव मतंग लोइसिनजरे अहेनबा पाव गलोनना नुमिदांगी पुंग मापल दमुक फंगबिगनी।